ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯄꯨꯔꯅꯤꯃꯥ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯐ ꯔꯤꯆꯨꯋꯦꯜꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯕꯦꯂꯤꯐ ꯔꯤꯆꯨꯋꯦꯜ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯉꯁꯤ ꯀꯩꯅꯣꯃ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯒ꯭ꯂꯥꯁꯇ ꯁꯦꯝꯒꯗꯕꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯕꯣꯜ ꯑꯣꯐ ꯐꯣꯔꯆꯨꯟ ꯍꯥꯏꯅ ꯍꯥꯏꯀꯣ ꯑꯗꯣ ꯕꯣꯜꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯑꯗꯣ ꯒ꯭ꯂꯥꯁꯀꯨꯝꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏꯀꯣ ꯕꯣꯜ ꯑꯣꯐ ꯐꯣꯔꯆꯨꯟꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝꯒꯨꯝꯕ ꯌꯥꯝꯅ ꯗꯥꯎꯟ ꯆꯠꯈꯤꯕꯒꯨꯝꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯅ ꯍꯥꯏꯗꯤ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯥ 3-4 ꯃꯃꯥꯡꯗ ꯂꯥꯛꯄ ꯏꯟꯀꯝꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯄ ꯏꯟꯀꯝꯁꯤꯒ ꯈꯤꯇꯪꯗꯤ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯔꯝꯒꯅꯤꯅꯀꯣ ꯑꯗꯨꯒꯤ ꯏꯟꯀꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯔꯃꯦꯜꯒꯨꯝꯕꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯤꯁꯦ ꯁꯦꯝꯃꯒ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯑꯩꯒꯤ ꯋꯔꯛ ꯄ꯭लेꯁꯀꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯋꯔꯛ ꯄ꯭लेꯁ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯅꯀꯣ ꯅꯠꯇ꯭ꯔꯒ ꯗꯨꯀꯥꯟꯒꯨꯝꯕ ꯐꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯖꯒꯥ ꯀꯣꯔꯅꯔ ꯑꯃꯗ ꯊꯝꯕꯤꯌꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯨꯝ ꯄꯨꯂꯞ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯕꯦꯂꯤꯐ ꯍꯥꯏꯐꯦꯠꯇꯪ ꯔꯤꯆꯨꯋꯦꯜ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯍꯥꯟꯅꯕꯨꯗꯤ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯁꯨꯃꯥꯏꯅ ꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯏꯅꯤꯡꯉꯤꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤ ꯑꯣꯏꯔꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯔꯣ ꯍꯦꯜꯊ ꯑꯣꯏꯔꯣꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯃꯦꯟ ꯑꯣꯏꯅ ꯁꯨꯝ ꯑꯩ ꯀꯩ ꯏꯗꯣꯏꯅꯣ ꯈꯪꯗꯦ ꯄीस इरेको हाइदी पीस से फंग मतुंगददी लोइनमक हाइदी ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯁꯤꯗꯒꯤ ꯐꯔꯛꯀꯗꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯄीसꯁꯦ ꯁꯨꯝ ꯑꯩꯅꯁꯨ ꯏꯔ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯄीस ꯍꯥꯏꯗꯤ ꯁꯥꯟꯇꯤ ꯂꯩꯅꯕꯀꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯀꯩꯅꯣ ꯂꯣꯏ ꯑꯗꯨꯒ ꯁꯨꯝ ꯉꯥꯛꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯥꯏꯔꯒ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯣꯀꯣ ꯈꯟꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯏꯔꯥꯡꯁꯦ ꯐꯔꯦ ꯍꯧꯖꯤꯛ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯒꯗꯤ ꯏꯔꯥꯡꯁꯦ ꯌꯥꯝ ꯐꯔꯦ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗꯣ ꯑꯐꯕ ꯃꯇꯝꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯟꯁꯦ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯍꯥꯏꯅꯀꯣ ꯕꯤꯂꯤꯐ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯕꯔꯟ ꯇꯧꯊꯣꯛꯄꯤꯔꯁꯦꯀꯣ ꯕꯔꯟ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯁꯦꯁꯁꯦ ꯑꯩꯅ ꯃꯄꯥꯟꯗ ꯀꯩꯗ ꯀꯩꯅꯣ ꯇꯧꯕꯤꯒꯤ ꯌꯥꯔꯦꯀꯣ ꯂꯪꯊꯣꯛꯈꯤꯕꯤꯌꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯐꯀꯤ ꯔꯤꯆꯨꯋꯦꯜ ꯇꯧꯕ ꯍꯥꯟꯅ ꯇꯧꯕꯉꯩꯗꯤ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯕꯦꯂꯤꯐ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯁꯦ ꯑꯗꯣ ꯃꯊꯪꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣꯗꯣ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯕꯤꯔꯣꯀꯣ ꯂꯤꯛꯂꯤꯒꯤ ꯂꯧꯕꯤꯌꯣ ꯂꯤꯛꯂꯤꯒꯤ ꯂꯩꯇ꯭ꯔꯒꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯕꯤꯔꯁꯦꯕ ꯒ꯭ꯂꯥꯁꯀꯤ ꯇꯥꯏꯞꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯟꯇꯦꯅꯔ ꯈꯤꯇꯪ ꯁꯥꯡꯇꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯂꯧꯕꯤꯔꯁꯦꯀꯣ ꯑꯍꯥꯟꯕꯗ ꯒ꯭ꯂꯥꯁꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕꯁꯦꯀꯣ ꯆꯦꯡꯁꯦ ꯈꯨꯖꯣꯛ 5 ꯍꯥꯏꯇꯥꯔꯦꯀꯣ ꯑꯃ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯒꯤ 2 3 4 5 ꯈꯨꯖꯣꯛ 5ꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯈꯤꯇꯪ ꯊꯟꯗꯤ ꯊꯟꯐꯥꯠꯇ꯭ꯔꯦ ꯑꯗꯣ 5ꯗꯒꯤ ꯍꯦꯟꯅ ꯍꯥꯞꯄꯔꯣꯏꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ 5ꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤꯅꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯅ ꯇꯤꯖꯋꯥꯠ ꯃꯅꯥꯁꯦ 3 ꯈꯛꯇꯪ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯩꯅꯣ ꯁꯤꯖꯤꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯐꯀꯨꯝꯕ ꯑꯗꯒꯤ ꯁꯤꯅꯃꯟꯒꯨꯝꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯔꯕꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏꯑꯕ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯅꯃꯟ ꯁ꯭ꯇꯤꯛꯁꯦ 3 ꯑꯃꯒꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕꯁꯦ ꯄꯩꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯆꯞꯄꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯏꯁꯤꯗ ꯁꯤꯃ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯊꯝꯕꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯇꯦꯕꯜꯁꯤꯗ ꯂꯩꯁꯦ ꯑꯗꯨꯝ ꯁꯥꯏꯗ ꯑꯗꯨꯝ ꯊꯝꯃꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯦꯝꯕꯤꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯏꯟꯀꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯗ ꯏꯟꯀꯝ ꯍꯦꯟꯒꯠꯅꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯑꯃꯨꯛ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯑꯃꯨꯛ ꯍꯦꯟꯅ ꯄꯩꯁꯥꯗꯣ ꯐ꯭ꯂꯣꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯤꯒꯨꯝꯕ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯝꯕꯤꯌꯣꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦꯀꯣ ꯃꯅꯤ ꯕ꯭ꯂꯣꯀꯦꯖꯦꯁ ꯄꯩꯁꯥ ꯂꯥꯛꯇ꯭ꯔꯦ ꯗꯥꯎ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ
crystal ꯂꯩꯔꯤꯕ crystal ꯃꯌꯥꯝꯗꯣ ꯂꯣꯏꯅ cleanse ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯈ꯭ꯔꯦ ꯑꯩꯉꯣꯟꯗ crystalꯗꯤ ꯂꯩꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯜꯂꯦ ꯑꯗꯣ crystalꯁꯦ ꯂꯩꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ cleansingꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ cleansing ꯇꯧꯕꯤꯕ charge ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ bracelet ꯁꯤꯔꯦꯀꯣ braceletꯁꯦ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯤꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯅꯦꯒꯦꯇꯤꯚꯤꯇꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯕꯖꯣꯔꯕ ꯇꯧꯔꯤꯅꯦꯕ ꯁꯤꯗ ꯑꯕꯖꯣꯔꯕ ꯇꯧꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯑꯕꯖꯣꯔꯕ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯄꯥꯇ꯭ꯔ ꯑꯃ ꯂꯩꯔꯦꯀꯣ sida patra ama leire patra se sum negativity sum hapsale thalleeba thallakandadi mathau tawra aroina potong sai thalle pathor anina aduduna haidi once cleanse to biba haragadi ngai pot to haidokhiba natraga haidi sengdokhiba ko podo adumaina adu akoina crystal charge to wase keno to biba ko crystal charge to ngai kamai to gada hai kansida ising asing bana chamthok pirena ko aduga akoigi dup kumba kai gumba hairasine ko dup se churaga adi ngai agi bracelet se sumaina pairaga ko magi mathak tai ni khang de na traga sumaina side tagi loina adi ngai gi duk se gi mekhu se loin phangal le na ko adu ma leire aduga pot se ngai crystal bowl gumba ma da hai tare ko tengkot likli gi tengkot gumba ma da hapa ga ne si se moonlight tang pung ani hum dang thambi ba hai tare ko every keno khuding gi hai tare full moon na traga new moon gumba da ai gi crystal se charge to biyo ba atara ga di hai di engonda benefit to hena kana ba do oi ga ni ko adu ngai gi adu charge to lo ra matung da hai tare ko amuk hai di siram dai dong pai ba hai tare ko kari gi maram gi siri no job gi siri ga di ai gi job se hai tare ko hai di si hai di job se ꯐꯪꯅꯕꯒꯤ ꯗꯃꯛꯇ ꯁꯤꯕꯅꯤꯅ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯈꯜꯂꯒ ꯍꯥꯏꯗꯤ ꯏꯟꯇꯦꯟꯁꯟꯗꯣ ꯑꯩꯒꯤ ꯑꯗꯨꯗ ꯍꯥꯞꯄꯧꯗꯥꯏꯅ ꯁꯤꯕ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯁꯤꯔꯒꯁꯨ ꯄꯩꯁꯥꯒꯤ ꯂꯩꯔꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯀꯩꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯀꯣ ꯀ꯭ꯔꯤꯁꯇꯜꯁꯦ ꯃꯈꯜ ꯑꯅꯥꯕꯩ ꯍꯥꯏꯔꯁꯦ 7 ꯆꯀ꯭ꯔ ꯍꯥꯏꯔꯁꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯔꯖ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯄꯥꯏꯔꯒ ꯉꯥꯛꯇꯪ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯈꯔꯀꯣ ꯀꯩꯅꯣ ꯅꯨꯃꯤꯠꯁꯦ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤꯁꯦ ꯈꯤꯇꯪꯗꯤ ꯊꯦꯡꯉꯦ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯅꯪꯉꯒꯗꯤ ꯇꯧꯕꯤꯔꯣ ꯉꯁꯤꯁꯦꯀꯣ ꯊꯦꯡꯛ ꯌꯨ